ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥꯎ ꯑꯃꯁꯨ ꯂꯩꯀꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯁꯛꯍꯦꯟꯕꯤ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯥꯅ ꯇꯥꯔꯤ꯫ ꯃꯥꯗꯤ ꯉꯔꯥꯡ ꯅꯤꯄꯥꯁꯤꯡ ꯑꯗꯨꯅ ꯐꯨꯔꯝꯕꯗꯒꯤ ꯁꯣꯛꯇꯨꯅ ꯂꯩꯕꯒ ꯇꯥꯔꯤꯕ ꯄꯥꯎꯗꯨꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯂꯤꯕꯅꯤ꯫ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ, ꯆꯩ ꯈꯔ ꯆꯥꯖꯔꯕꯁꯨ ꯅꯨꯄꯤ ꯐꯪꯂꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯥ ꯄꯥꯝꯖꯕ ꯅꯨꯄꯤꯁꯨ ꯐꯪꯗ ꯑꯩꯗꯤ ꯂꯣꯏꯔꯦ, ꯄꯨꯡꯃꯥꯡ ꯃꯥꯡꯂꯦ, ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦ, ꯑꯩ ꯂꯣꯏꯔꯦ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯁꯨ ꯐꯠꯃꯟꯗꯦ, ꯅꯅꯥꯏꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯨꯄꯤ ꯊꯤꯗ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏ ꯃꯥꯕꯨ ꯉꯥꯏꯖꯔꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯑꯩꯅ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯐꯪꯂꯤꯕꯁꯦ? ꯑꯩ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯆꯨꯕ ꯅꯣꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯆꯨꯔꯤ꯫ ꯇꯣꯃꯥꯜ ꯃꯄꯥꯜꯗ ꯊꯣꯔꯛꯂꯒ ꯆꯨꯔꯤꯕ ꯅꯣꯡꯗꯨꯗ ꯃꯆꯜꯗ ꯃꯣꯔꯣꯝ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯤ꯫ ꯑꯩꯅꯕꯨ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯗꯧꯔꯦ ꯍꯥꯏꯔꯕꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯃꯛ ꯌꯦꯠꯂꯗꯧꯅꯤ꯫ ꯇꯣꯃꯥꯜ ꯑꯩꯒꯤ ꯂꯥꯏꯕꯛ ꯁꯤꯔꯤꯕꯀꯣ, ꯊꯤꯕꯣꯠꯇ ꯂꯤꯆꯩꯅ ꯀꯜꯂꯤꯗꯨꯅꯤ꯫ ꯁꯤ ꯍꯥꯏꯗꯅ ꯃꯃꯥꯏꯗꯣ ꯏꯃꯨꯡ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯉꯔꯥꯡ ꯃꯥꯏꯃꯨꯕꯒ ꯅꯥꯎꯁꯦꯛꯀꯅ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯁꯤꯡꯗꯣ ꯐꯅꯗꯤ ꯌꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯀꯥꯏꯔꯕꯗꯤ ꯁꯦꯜ ꯐꯅꯌꯥꯝꯗꯤ ꯐꯪꯅꯤꯁꯦ꯫ ꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯒ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛ ꯇꯨꯡꯁꯤꯜꯂꯛꯄ ꯁꯦꯜꯁꯤꯡꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯏꯆꯥꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯂꯕꯗꯤ ꯀꯣꯟꯅꯔꯅꯤꯁꯦ꯫ ꯈꯔ ꯋꯥꯠꯂꯒꯁꯨ ꯃꯥꯏꯃꯨꯕꯒ ꯅꯥꯎꯁꯦꯛꯀ ꯊꯥꯔꯒ ꯀꯔꯤꯅꯣ ꯍꯦꯛꯇ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯇꯣꯃꯥꯜ ꯏꯕꯣ, ꯅꯪ ꯀꯩꯗꯧꯕꯒꯤ ꯋꯥꯖꯔꯨꯅꯦꯒꯦ ꯍꯥꯏꯕꯒꯦꯅꯦ? ꯅꯪꯒꯤ ꯁꯦꯕꯧ ꯑꯅꯤ ꯂꯩꯔꯤꯗꯕꯣ? ꯅꯨꯡꯉꯥꯏꯗꯀꯣ ꯍꯥ ꯇꯣꯃꯥꯜ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯇꯨꯡꯗꯅ ꯀꯔꯤ ꯊꯣꯛꯂꯛꯄ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ꯫ ꯁꯣꯝꯗꯁꯨ ꯁꯥꯐꯕ ꯁꯛꯍꯦꯟꯕꯤ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎꯗꯨ ꯃꯥꯁꯨ ꯇꯥꯔꯤ꯫ ꯃꯥ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕ ꯑꯅꯤ ꯄꯨꯟꯁꯟ ꯃꯁꯥꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ ꯃꯥꯒꯤ ꯀꯥꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯉꯛꯏꯗꯀꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ, ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯐꯕꯁꯨ ꯑꯃ ꯑꯣꯏꯔꯤ꯫ ꯃꯥꯅꯁꯨ ꯂꯧꯁꯤꯟꯕ ꯉꯝꯗꯕ, ꯃꯤꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯁꯥꯐꯕꯒꯤ ꯋꯥꯈꯜꯅ ꯃꯁꯥꯃꯛꯄꯨ ꯑꯣꯠꯂꯔꯤ꯫ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯒꯅꯤ? ꯁꯛꯍꯦꯟꯕꯤꯁꯨ ꯃꯤꯒꯤ ꯑꯣꯏꯒꯗꯧꯔꯦ꯫ ꯃꯔꯥꯝꯇꯅꯤ ꯃꯥꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯖꯔꯛꯈꯤꯕꯗꯣ, ꯑꯗꯨꯒ ꯉꯁꯤꯅ ꯑꯇꯣꯞꯄꯗ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯐꯕ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯉꯝꯃꯤꯗꯀꯣ ꯅꯨꯄꯤ ꯅꯣꯏꯅ ꯉꯝꯕꯁꯦ, ꯑꯔꯥꯝꯇꯅꯤꯀꯣ꯫ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯑꯃꯒ ꯌꯥꯎꯔꯒ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ꯫ ꯅꯪ ꯑꯩꯅ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤ? ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯁꯦꯝꯈ꯭ꯔꯕꯗ ꯅꯪ ꯑꯩꯅ ꯊꯤꯡꯕ ꯉꯝꯂꯨꯕ ꯅꯠꯇꯦꯅꯤ꯫ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯁꯛꯍꯦꯟꯕꯤ, ꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯃꯥꯏ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯆꯟꯗꯟ ꯆꯥꯋꯥ ꯐꯖꯅ ꯊꯤꯟ ꯁꯛꯍꯦꯟꯕꯤ ꯍꯣꯏꯗ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯥꯈꯤ ꯃꯥꯗꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ꯫ ꯋꯥ ꯑꯣꯏꯅ ꯉꯥꯡꯂꯒ ꯏꯁꯧ ꯂꯥꯡꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡ ꯒ꯭ꯔꯪ ꯃꯈꯣꯜ ꯊꯣꯛꯅ ꯇꯧꯕ, ꯃꯆꯥ ꯃꯋꯥꯅ ꯉꯥꯡꯕ ꯁꯛꯄꯗ ꯈꯨꯝꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯏꯁꯧ ꯁꯥꯎꯔꯒ ꯂꯩꯕ ꯀꯟꯅ ꯇꯧꯔꯤ꯫ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯣ ꯇꯥꯔꯁꯨ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤ꯫ ꯅꯤꯃꯥꯏ ꯃꯥꯁꯨ ꯀꯧꯕ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ꯫ ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯣ? ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯕꯁꯤ ꯐꯧ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯁꯥꯈꯤꯁꯨ ꯍꯟꯗꯛꯇꯤ ꯏꯁꯧ ꯁꯥꯎꯅ ꯈꯨꯝꯃꯛꯏ꯫ ꯍꯣ ꯁꯤꯔꯦ, ꯑꯩ ꯁꯤꯔꯦ, ꯑꯩꯒꯤ ꯁꯣꯔꯥꯠꯀꯤ ꯉꯥ ꯆꯥꯕ ꯐꯪꯂꯅꯤ꯫ ꯅꯤꯃꯥꯏ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯄꯔꯞ ꯆꯪꯉꯛꯂꯒ ꯈꯨꯖꯥꯝ ꯂꯩꯔꯤꯕꯒꯗꯨ ꯃꯈꯣꯡꯅ ꯀꯧꯈꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯆꯠꯇꯣꯏ ꯊꯕꯛꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯁꯥꯈꯤꯅ, ꯅꯁꯥꯒꯤ ꯊꯕꯛꯇꯨꯗꯤ ꯅꯁꯥꯅ ꯈꯔꯁꯨ ꯇꯧꯕ ꯇꯝꯃꯨꯗꯅ꯫ ꯑꯩꯗ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯌꯨ꯫ ꯍꯣ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ, ꯑꯃꯒꯤꯁꯨ ꯑꯩ ꯉꯝꯖꯗ꯭ꯔꯦ꯫ ꯄꯨꯕ ꯊꯥꯡꯕ ꯑꯩ ꯉꯝꯗ꯭ꯔꯦꯀꯣ꯫ ꯑꯩ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯕꯤꯗꯕ, ꯀꯔꯤ ꯀꯥꯟꯅꯔꯤꯒꯦꯅꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯕꯒꯦ? ꯅꯤꯃꯥꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤꯁꯦ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯇꯥꯗꯤꯁꯤꯔꯥ? ꯁꯥꯈꯤꯅ, ꯍꯥꯏꯖꯗꯦ, ꯑꯗꯨꯃꯥꯏꯅꯒ ꯑꯩ ꯍꯥꯏꯖꯗꯦꯀꯣ꯫ ꯅꯤꯃꯥꯏꯅ ꯑꯃꯨꯛ, ꯍꯩ ꯇꯧꯅꯨꯀꯣ, ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯅꯤ ꯑꯩꯅ꯫ ꯅꯪꯅ ꯍꯨꯜꯂꯤꯕ ꯁꯣꯔꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯋꯥꯗꯣ ꯏꯃꯨꯡ ꯀꯥꯏꯅꯕꯅꯤꯀꯣ꯫
Taunu, nupi masyado nang napamdi hairagane. Hekte yaradro. Migi su ijat haiba malayban. Noi nupi gi hauna bidu torokan. Si haidana ni mai, sakumdagi murum sona thoglay. Tabuk silam dai sida, dawga loina hatlaban. Ay manggol ga oiroi kangida. Shaki shumapuroi bana son kriba singdo tahu. Mai thongda ishau sauna makuda pairiba khabaidu laktana phaglang tu de langki. Khoma madi mapana mayum mai kai semjinaba pot chailo ba thakibana launa kriba singdo tahudri. Adubu takhelai madi tahu. Mamaga mapaga na launa khibado. Masu mamaga mapaga na launa khibado khamtuk naba magi kadagi thoglakpada mapani ishau sauna mapal thokibado uri. Masu pantharamdi chakumda mamagi manakta amuk lakpada. Mamana paglangda khabai langkibado su amuk uhori. Takhelay prap mamagi nakta changsilaga taha hangai. Ima kaino tobiribado bo. Tahoiribro khabai ga langido bo. Shaki sauna kumai. Aingonda ojaga sarakano laifam thokpu tumina layu. Takhelay masu mamagi machan. Masu sauram nadum hairi. Ahal oibanoy na niya. Gyan tadrabadi angangay koy na oja sabatabani. Shakina, hay takhelay. Ima yam na sauni ko. Aduna nang tumin na layo. Takhelay masu tapthana mo hayri. Kayino ima na handak marag noong ninisida isaw na laybiribado bo. Kara layrabadi namawlaklani. Wakal nungay na laytok pa yadro. Shaki madi matjagi waduna mangoda di hiya na sauning kri. Asimak na konwang na kumani. Kanagi mau. Ay isagi imaw di ay na ikut sabi mau tidawribani. Takhelay ngakna. Kayno hay sibu ima. Shaki machani pida magi mabukta layriba sa inbiwa pamdabagi ihul pumbadaloy na magtambahorag. Sak pajaraga niya. Nupiya magi gunsiendabi ni pido di ay pamde. Shaki ay imaw di tabag kuding magta loy na kanghay katabani. Takhelay na. Ima na pamdi hairabasu ay koy koma na di pamda na purak libasini. Shaki na amo. Yam na tao nga minipini, mamaykan kraba. Mani isa mo mahay tao doon na pabasoy na oirang mani. Ado na trabadi niya, isa na may tabi mabukari su pamloy. Takhilay na, yari ima tuklo. Hausik ti matam henkri. Ima na pa na pamdi hairasu upay layro. Luhong magi matam, liap na naba na tro, paba na set krido. Shaki ay ang mamadamun na yung doon hayri. Kung sano ay tingloy. Ado ni video di yung sida niya tapa na ay nasunglay leheloy. Shaki ay nakaidaw nung leheloy. Shum da shu ahal masin waloy sinay. Yang ngay tahorak pa shuay da kung bahay da na lipnay. Shak enbi laklamba ahal sing na hankraba matungda. Manggonda sa iriba sing doloy sili. Tamal su mafia mo hongdok laga tabag chat na naba mapalda amuk thorak. Ipa gitoy biya. Ipa tabag aruba machat taba yadri. Ay ngay draba sune nang sakto satok lang. Ipa karat henglak kataba mali. Sak enbi mapada pa kumpirai. Baba, sakti lohirabani. Saraga chatlo ay tijarak lagi. Tamal na, ipa sararoy. Matam si yadri. Ay halak laga oy na saragi. Sak enbi na amuk. Hoy baba. Tamal su thongala dom na thokri. Sak enbi masu sairiba singdo loisinba loiraba matungda. Imong sangene hek tawbaga nganbi na kaurai. Ita, sak enbi nganbi ubada haraw na hayai. Ita nang naba parabro. Nasakem da tawdrabro. Nganbi na. Tawdre, pare hausikti. Sak enbi na amuk. Lepta na amuk layri. Ko kakalak pa yadro, manggol sida. Nganbi nok laga pagi tawrai. Nang nakakalo su hayda na. Sak enbi suk laga. Nang di minaw ni na. Nganbi masu manggol da kakat na kumai. Pagi tawanida. Sak enbi na. Ado ayok sida la isibo nate. Kaya roba tabaga layge. Nganbi na. Kasu aruba budi layte da. Ay sinangonda wak harahanggi lakpan. Sak enbi kanging na hangay. Kaywano hango. Nganbi imong ngadom da hay fit iyang laga hayai. Noy pabalay tro. Sak enbi na. Layte. Hausik da tabag sat kibani. Nganbi wa isang mana hangning libawa singdo hang bakurali. Nati.
ꯑꯩꯗꯤ ꯅꯪꯒꯤ ꯁꯦꯟꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯄꯨꯡꯉꯛ-ꯄꯨꯡꯉꯛꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯥ ꯈꯨꯝꯕꯗ ꯆꯦꯜꯂꯤꯅꯣ? ꯑꯗꯨꯒ ꯇꯥ ꯁꯥꯐꯕꯅ ꯀꯝꯗꯧꯕ? ꯅꯪ ꯋꯥꯗꯤ ꯂꯣꯏꯁꯤꯟꯅꯔꯕꯣ ꯃꯥꯒ? ꯁꯛꯍꯦꯟꯕꯤ ꯁꯥꯐꯕꯒꯤ ꯃꯤꯡ ꯄꯜꯂꯛꯄꯗ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯁꯥꯐꯕꯒꯤ ꯃꯄꯥ ꯃꯆꯥꯅ ꯇꯧꯔꯛꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯍꯥꯛ ꯑꯁꯥꯎꯕꯅ ꯃꯃꯤꯠ ꯏꯔꯥ-ꯊꯥꯡ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯉꯥꯟꯕꯤꯗ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ꯫ ꯑꯩ ꯏꯁꯥꯁꯤ ꯑꯁꯥꯎꯕꯅ ꯐꯨꯟꯒꯠꯂꯛꯏ꯫ ꯃꯥꯒꯤ ꯋꯥ ꯇꯣꯛꯁꯤ." ꯉꯥꯟꯕꯤ ꯉꯛꯅ, "ꯀꯩꯗꯧꯔꯒꯦ ꯏꯇꯥ? ꯅꯪ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ." ꯁꯛꯍꯦꯟꯕꯤꯅ, "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥ." ꯉꯥꯟꯕꯤꯅ ꯑꯃꯨꯛ, "ꯏꯇꯥ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ, ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯪꯅ ꯑꯩꯁꯦ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯣ? ꯑꯩꯁꯤꯕꯨ ꯃꯤꯇꯣꯞꯂꯣ ꯍꯥꯏꯕꯅꯤ ꯏꯇꯥ." ꯁꯛꯍꯦꯟꯕꯤ ꯃꯃꯥꯏ ꯅꯣꯟꯊꯥ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯏꯇꯥ, ꯅꯪ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯀꯅꯨꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ." ꯉꯥꯟꯕꯤꯅ, "ꯏꯇꯥ, ꯑꯩ ꯀꯅꯥꯗꯁꯨ ꯇꯝꯂꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒ ꯑꯩꯒ ꯇꯤꯟꯅꯔꯛꯄꯁꯦ ꯑꯩꯅ ꯅꯣꯡꯃꯇ ꯅꯪꯒꯤ ꯃꯥꯡꯅꯕ ꯇꯧꯈ꯭ꯔꯕ꯭ꯔꯣ?" ꯁꯛꯍꯦꯟꯕꯤ ꯌꯥꯎꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯉꯥꯟꯕꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕ꯭ꯔꯣ?" ꯁꯛꯍꯦꯟꯕꯤ ꯇꯞꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯁꯥꯐꯕꯒꯤ ꯃꯄꯥꯅ ꯅꯨꯃꯤꯗꯥꯡꯗ ꯃꯥꯕꯨ ꯏꯟꯊꯣꯔꯛꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯨꯅ ꯇꯝꯃꯤ꯫ ꯉꯥꯟꯕꯤ ꯃꯥꯗꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯣꯏꯅ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯤ꯫ ꯁꯤꯃꯛꯅ ꯃꯥꯁꯨ ꯁꯥꯎꯅ ꯈꯨꯝꯃꯛꯏ, "ꯃꯆꯥꯗ ꯅꯠꯇꯦ, ꯃꯄꯥꯗꯨꯁꯨ ꯈꯨꯄꯥꯛꯅ ꯑꯣꯟ-ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯨ ꯌꯥꯗ꯭ꯔꯣ? ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦꯅ ꯈꯟꯕ ꯃꯣꯏꯗꯤꯅꯦ ꯍꯥꯠꯇꯣꯛꯈꯤꯕꯅꯁꯨ ꯃꯇꯤꯛ ꯆꯥꯕꯅꯤ." ꯁꯛꯍꯦꯟꯕꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯃꯣꯏꯒꯤꯁꯨ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯉꯝꯕ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯗ꯫ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤ꯫ ꯃꯣꯏꯅ ꯇꯧꯕꯅ ꯃꯣꯏꯅ ꯐꯪꯖꯗꯧꯅꯤ, ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯗꯧꯅꯤ꯫ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ." ꯉꯥꯟꯕꯤ ꯁꯛꯍꯦꯟꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯐꯠꯇꯕ ꯃꯣꯏ ꯂꯩꯔꯝꯕꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯐꯪꯗꯧꯔꯦ꯫ ꯑꯗꯨꯅ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ." ꯉꯥꯟꯕꯤ ꯅꯣꯛꯂꯒ ꯂꯛꯅꯔꯛꯏ, "ꯏꯁ, ꯅꯍꯥꯟꯋꯥꯏꯗꯤ ꯅꯪꯕꯨ ꯂꯩꯀꯥꯏ ꯅꯨꯄꯥ ꯄꯥꯝꯗꯦ ꯍꯥꯏꯈꯤꯗꯥꯏꯅꯦ?" ꯁꯛꯍꯦꯟꯕꯤ ꯉꯥꯟꯕꯤꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯅ ꯉꯝꯅꯕ ꯈꯨꯝꯃꯛꯏ, "ꯅꯍꯥꯟꯋꯥꯏꯒ ꯍꯧꯖꯤꯛꯀ ꯄꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯍꯥꯟꯅꯅ ꯍꯥꯟꯅꯅꯤ, ꯍꯧꯖꯤꯛꯅ ꯍꯧꯖꯤꯛꯅꯤ." ꯉꯥꯟꯕꯤꯅ, "ꯍꯣ, ꯂꯛꯅꯕꯅꯦ꯫ ꯑꯗꯣ ꯏꯇꯥ, ꯑꯩꯗꯤ ꯈꯣꯡ ꯍꯥꯝꯊꯗꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗꯅꯦ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯤ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯂꯗꯣꯏꯅꯣ?" ꯁꯛꯍꯦꯟꯕꯤꯅ, "ꯍꯤꯌꯥꯡꯒꯩ ꯍꯧꯔꯛꯄꯗ ꯍꯣꯡꯂꯗꯣꯏꯅꯤ." ꯉꯥꯟꯕꯤꯅ, "ꯑꯗꯨꯗꯤ ꯃꯊꯪ ꯊꯥ ꯂꯣꯏꯔꯒ ꯃꯊꯪ ꯊꯥ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯗ ꯇꯥꯔꯦꯅꯦ?" "ꯇꯥꯔꯦ ꯏꯇꯥ." ꯉꯥꯟꯕꯤ ꯃꯊꯥ ꯁꯥꯅ ꯀꯞꯂꯤ-ꯀꯞꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯈ꯭ꯔꯅꯤ꯫ ꯑꯩꯗꯤ ꯅꯤꯄꯥꯁꯨ ꯐꯪꯗꯦ, ꯑꯗꯨꯝ ꯇꯣꯛꯇꯧꯔ ꯃꯥꯜꯂꯦꯗ." ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ-ꯁꯥꯟꯅꯗꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯝ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯥꯝꯍꯩꯕ ꯃꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯄ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯆꯥꯎ ꯊꯛꯎ ꯌꯥꯗꯕꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯅꯨꯡꯁꯥꯅ ꯀꯣꯛꯇꯣꯟꯗ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯗꯨ ꯃꯁꯥꯁꯨ ꯌꯨ ꯉꯥꯎꯕꯒꯤ ꯃꯈꯣꯡꯗꯨ ꯐꯥꯎꯕ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗ ꯍꯥꯏꯗꯅꯅꯤ ꯃꯥꯅ ꯃꯌꯨꯝ ꯆꯪꯂꯤꯕꯗꯨ꯫ ꯃꯥꯡꯒꯣꯟ ꯐꯝꯗꯨꯅ ꯐꯤ ꯁꯥꯔꯝꯕ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯁꯨ ꯃꯆꯥꯅꯤꯄꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯍꯥꯏꯔꯪ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯒ ꯀꯣꯟꯗ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯇꯍꯥ ꯀꯨꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯇꯨꯅꯤꯅꯦ, ꯇꯞꯅ ꯂꯥꯛꯎ." ꯄꯥꯝꯍꯩꯕ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯃꯃꯥꯗꯨ ꯅꯣꯛꯃꯤ ꯌꯦꯡ ꯃꯔꯣꯟ ꯐꯩꯔꯤ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯣ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯗ." ꯃꯦꯝꯇꯣꯟ ꯃꯆꯥꯕꯨ ꯁꯝꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯍꯜꯂꯕ ꯃꯇꯨꯡꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯍꯜꯂꯤ꯫ ꯃꯦꯝꯇꯣꯟ ꯀꯞꯂꯤ ꯃꯆꯥꯗ ꯌꯦꯡ ꯈꯣꯟꯖꯦꯜ ꯇꯅꯤꯛꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯁꯥꯁꯤ ꯌꯥꯗ꯭ꯔꯦꯅꯦ꯫ ꯅꯪ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯅꯨ ꯀꯩꯗꯧꯒꯦ? ꯏꯃꯥ ꯅꯪꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ." ꯄꯥꯝꯍꯩꯕ ꯅꯣꯛꯂꯒ, "ꯏꯃꯥ, ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯃꯥ ꯃꯄꯥ ꯎꯠꯄ ꯃꯆꯥꯗꯨ ꯑꯣꯏꯔꯕ꯭ꯔꯅꯦ ꯑꯩꯕꯨ?" ꯃꯦꯝꯇꯣꯟ ꯀꯞꯂꯒ ꯈꯨꯝꯃꯛꯏ, "ꯑꯣꯏꯗꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯏꯃꯥꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ." ꯄꯥꯝꯍꯩꯕ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤꯕꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯅ ꯁꯣꯜꯂꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ꯫ ꯑꯩꯁꯤ ꯑꯐꯕ ꯃꯆꯥ ꯑꯃꯗꯤ ꯅꯠꯇꯦ꯫
Ima ay siyam na fati. Miyamton pa kumpidi mahaktumin na masin kumjilaga kaplaga layri. Pamayba madi makha mukshu tari. Ay su kanbadi yam na kali imagi pabuki ngay na tangge kali. Adu ay na kali wakal se tabuk ay na pangtokpudi ngamti. Miyamton konjal tanik kumai. Imagi pamayba nang angang yam na oili. Punsi lambi chat kadaba yam na wali. Kangling shontagan. Ima na ichagida maglibli. Imaw duga hanjinaba pamlabasu ay mayom chattu na makongkondo na ichagida maghaisiruke. Pamayba mamagi waduda nukningda na nuklaga hayri. Ay di mabu salo hayda na tankibalayti. Masana chatsakibani. Mana amuk aygi punsida halaklabasu ay nalaukshinda balaytri. Miyamton tawaiwa na machadi yengi. Wahay pamsu kangri mahakto. Pamaybasu pamlamadagi hawgad mamado nungsini yenglaga nokni ira thang asung na hayri. Ima aygidamak ima na karisu kanganoda. Aydi ayni ayoy na dumak laytigani. Pamayba mamabu nathayram imungda hayrang changki. Miyamton machagi maraw lay na hayram bawaduda tomin na machari yeng kapli leptuna lay hori. Matam khara dumak hawsin kri. Sakin miga komaga lohong kadaba hapta amukta ngay. Komba madi wakal pungnung tanumay. Magi thokpa sangsara madalay. Sakin mi masu komba da gitadana masu wakal nungayni. Tawda yadraba mathaw amagumna nungsiba mahagi ngaksamda hukdawrabani kanduna. Nungti numit khuding makoy sumang matolda sa iba kundo kawi layrang mabu ising saiba sulepti. Tomal masu amata yawi machanupigi awong watanaba question sinduna hotnasi. Ngasisu laykaygi pigonbi kauduna machagi panig apama khalali. Nakalamadana sapaba masu mapana sinduna nipiya magaluhongbagi matamlip. Adu mak wakaldi nungay pangkangdi haraw kasu pawdi. Madi hawjiksu sakinbigi wakal kauba ngamdri ningamdabasu pawri matamoyda. Machana ngasaydagi sagluk mangda pamlaga manglibadu uraga Chandra khangay khangjil tawna hayri. Kaidore sapaba sak sadrabadi ensang hawdrabro. Sapaba ikhang na kumai hawida baba. Chandra nuklaga makha taray. Kuiraroida imaw lakladiya ay khoysu ensang kato hawna sara daw. Sapaba kumlakti sakto kaji khotha ensang do tolaga chabahaw. Chandra madi ngang balepti. Nangi su namanaba sing awat pa yang siluko. Ayang sitha nantha tawrabadi amuk nangayo. Sapaba kumingna na kumai. Mayam hayra kaidawdoy da tangay padaba ama anida hayra yarasina. Chandra na madu yadi. Migi mangda tajob ipa pamti. Sapaba chak charamba toklaga kitang saurap na kumai. Tajob tawa pamti. Malim sida layriba mi pumba ay luhongbada lahalagi yaraba natro. Si hayram mapagi pakumga ngayramda sakumdagi thokri. Chandra masu sauna nganghawri. Masi yengone mahagi tawngam biyamaga khangnarubadagi makoksi saklabra kainom taw. Athenba ahingi matam. Mi pum namak nungay na pothanari. Adubo takhelay madi tonggadawaki. Hantak marak magi mamangda ngangbine hik laktuna mabuk yang kanba toyduna tawbasida makta siyeng na mamit usen bakiri. Takhelay pamungda pamli hayraga layrambadagi ising khawrang lakpadagi sakungda ising lawba chatki haydana makhongdo hek thang thabaga mapalagi akiba khonje lamana ngangduna hayri. Tumlo nangbu kaidawge asuk thengla kansida lai sadana lay. Tumnindraga na mapalda thogloo ay wari sanasi. Takhelay khangpre khangna thangthana mama khongdo phamung mathakta fat thangkat. Masadu sukina humang taba makhay konsinduna pham. Konjel dudi makha muktarei. Papsin minang na hinglaga kaidawdoy no. Napun sida nungay basu ngamloy. Adoy saruk ayga punna layra sila odana. Takhelay kira basu kina thawna pumba khomjin na tak na hayri. Nang
ꯏꯆꯦ ꯅꯠꯇ꯭ꯔꯥ ꯑꯁꯨꯝ ꯑꯩꯕꯨ ꯀꯤꯍꯟꯕ ꯂꯦꯞꯂꯣ ꯉꯥꯡꯕꯤ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯈꯨꯝꯃꯛꯏ ꯍꯩꯃꯥ ꯀꯤꯔꯕ꯭ꯔꯣ ꯏꯅꯥꯎꯕꯣ ꯑꯩꯅꯗꯤ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯤꯔꯕ꯭ꯔꯣ ꯅꯪꯕꯣ ꯇꯈꯦꯜꯂꯩ ꯈꯨꯝꯂꯛꯇꯦ ꯃꯍꯥꯛ ꯀꯤꯃꯟꯕꯅ ꯃꯈꯣꯟ ꯐꯥꯎꯕ ꯊꯣꯛꯍꯟꯕ ꯉꯝꯗ ꯃꯆꯤꯟ ꯈꯨꯝꯖꯤꯡ ꯍꯤꯛ ꯍꯤꯛ ꯀꯞꯏ ꯉꯥꯏꯍꯥꯛꯇꯤ ꯉꯥꯡꯕꯤꯁꯨ ꯋꯥ ꯉꯥꯡꯂꯛꯇꯦ ꯇꯈꯦꯜꯂꯩꯁꯨ ꯋꯥꯔꯛꯂꯕ ꯃꯥꯜꯂꯤ ꯀꯞꯄꯗꯨ ꯈꯔꯗꯤ ꯐꯔꯛꯂꯤ ꯀꯨꯏꯅ ꯐꯝꯕ ꯋꯥꯔꯛꯄꯗꯒꯤ ꯍꯤꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯉꯥꯡꯕꯤ ꯁꯥꯎꯅ ꯐꯛꯂꯥꯡꯗꯨꯗ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯄꯨꯝꯕ ꯇꯥꯞꯄ ꯃꯍꯩꯕꯗ ꯍꯥꯏꯒꯗꯕꯅꯤ ꯇꯥꯞꯄ ꯃꯍꯩꯕꯗ ꯑꯩ ꯂꯥꯟꯈꯤꯗꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯈꯪꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯪꯅ ꯊꯧꯁꯥꯗ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯅꯨꯃꯤꯠ 6ꯒꯤ ꯃꯇꯝ ꯄꯤꯒꯦ ꯃꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯇꯧꯗ꯭ꯔꯕꯗꯤ ꯅꯪ ꯁꯤꯅꯕ ꯁꯦꯝ ꯁꯥꯔꯣ ꯇꯈꯦꯜꯂꯩ ꯍꯥꯏꯔꯛꯂꯤꯕ ꯉꯥꯡꯕꯤꯒꯤ ꯋꯥꯁꯤꯗ ꯃꯍꯥꯛ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯀꯞꯂꯤ ꯀꯞꯅ ꯀꯞꯅ ꯃꯄꯨꯛꯅꯤꯡꯗꯁꯨ ꯁꯣꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯅ ꯑꯩꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯇꯥꯞꯄ ꯃꯍꯩꯕꯗ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯗ꯭ꯔꯒꯅ ꯊꯋꯥꯏ ꯊꯥꯕ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯃꯄꯥꯟꯂꯣꯝꯗꯅ ꯂꯦꯞꯂꯤ ꯉꯥꯡꯕꯤ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯇꯈꯦꯜꯂꯩꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯐꯛꯂꯥꯡꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯂꯦꯞꯂꯤꯉꯩ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯞꯇ꯭ꯔ ꯐꯥꯎꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯪ ꯎꯕꯗ ꯏꯁꯥꯒꯁꯤ ꯊꯛ ꯊꯛꯅꯤꯛꯏ ꯉꯥꯡꯕꯤ ꯈꯣꯟꯖꯦꯜꯗꯨꯗ ꯃꯥꯏꯀꯩꯗꯨꯗ ꯑꯣꯟꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯈꯣꯟꯖꯦꯜꯗꯨ ꯃꯩꯃꯨꯕꯒꯤꯅꯤ ꯉꯥꯡꯕꯤ ꯅꯥꯎꯁꯦꯛꯀ ꯃꯩꯃꯨꯒꯅ ꯃꯉꯣꯟꯗ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯤꯕꯗꯨ ꯎꯔꯒ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯍꯦ ꯍꯨꯔꯥꯟꯕ ꯑꯅꯤ ꯀꯔꯤꯒꯤ ꯅꯃꯤꯠꯇꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯗꯦ ꯅꯥꯎꯁꯦꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯥꯡꯕꯤꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯈꯨꯝꯃꯛꯏ ꯄꯤꯛꯏꯕ ꯈꯨꯄꯤꯛꯇꯨꯒ ꯁꯞꯇ꯭ꯔꯗꯤ ꯃꯩꯅꯤꯅꯦ ꯅꯪꯁꯨ ꯃꯩꯃꯨꯕꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯁꯞꯇ꯭ꯔꯗꯣ ꯅꯥꯎꯁꯦꯛꯅ ꯑꯃꯨꯛ ꯑꯗꯨ ꯅꯪꯁꯦ ꯄꯤꯛꯏ ꯃꯇꯤꯛ ꯉꯝꯗꯤ ꯉꯝꯃꯤ ꯍꯩ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯔꯝꯕꯗꯣ ꯑꯄꯤꯛꯄ ꯃꯤ ꯂꯥꯏꯔꯅꯨ ꯍꯥꯏꯕꯗꯨ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤ ꯑꯩ ꯉꯁꯤ ꯅꯉꯣꯟꯗ ꯈꯪꯕ ꯉꯝꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯂꯣꯏꯔꯤꯕ ꯌꯨꯝꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯝꯅꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤꯗ ꯉꯥꯡꯕꯤ ꯑꯅꯤꯗꯨꯗ ꯍꯥꯎꯇꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯛꯀꯅꯨ ꯅꯣꯏ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯄꯅꯣ ꯑꯩ ꯄꯥꯟꯅꯕ ꯂꯥꯛꯏꯔꯣ ꯅꯣꯏꯕꯥꯅꯤꯌꯥ ꯃꯩꯃꯨꯕꯅ ꯑꯣꯏꯅ ꯐꯠ ꯈꯨꯝꯃꯛꯏ ꯏꯁ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧ ꯄꯥꯟꯅꯗꯣꯏꯕ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯒꯨꯔꯨꯅ ꯍꯨꯔꯥꯟꯕ ꯊꯥꯔꯛꯄꯅꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯅꯪꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯕꯗꯒꯤ ꯁꯤꯗ ꯌꯦꯡꯕ ꯆꯪꯂꯛꯄꯅꯤ ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯟꯅꯗꯣꯏꯕ ꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯁꯦꯛꯀ ꯑꯣꯟꯁꯤꯟ ꯃꯌꯥ ꯍꯤꯒꯠ ꯍꯤꯒꯠꯇꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯉꯥꯡꯕꯤ ꯃꯈ꯭ꯌꯥ ꯁꯤꯛꯂꯒ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯅꯣꯏꯕꯥꯅꯤ ꯑꯩꯅ ꯐꯨꯔꯒ ꯇꯥꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯃꯤꯅ ꯍꯥꯏꯔꯤꯕꯗꯨꯒ ꯃꯅꯥꯗ ꯍꯥꯞꯇꯦ ꯃꯣꯏꯒꯤ ꯊꯣꯛꯄ ꯃꯌꯥ ꯍꯤꯒꯠꯂꯒ ꯍꯥꯏꯔꯛꯏ ꯃꯩꯃꯨꯕꯅ ꯑꯗꯣ ꯆꯥꯎ ꯍꯦꯟꯗꯕꯤ ꯅꯣꯏ ꯃꯄꯨꯒꯤ ꯌꯨꯝꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯅꯤ ꯄꯣꯠ ꯆꯩ ꯑꯇꯥꯡꯕ ꯈꯤꯇ ꯍꯨꯔꯥꯟꯈꯤꯒꯦꯗꯅ ꯅꯥꯎꯁꯦꯛꯅ ꯑꯃꯨꯛ ꯌꯥꯝꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯑꯃ ꯑꯅꯤꯇꯪ ꯑꯣꯏꯁꯨ ꯍꯨꯔꯥꯟꯈꯤꯒꯦ ꯉꯥꯡꯕꯤ ꯈꯨꯝꯗꯦ ꯃꯃꯤꯠꯇꯨ ꯈꯥꯅ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ ꯅꯥꯎꯁꯦꯛ ꯉꯥꯡꯕꯤꯗ ꯃꯃꯤꯠꯇꯨ ꯇꯒꯨꯞ ꯇꯒꯨꯞ ꯀꯨꯞꯂꯒ ꯌꯦꯡꯂꯦ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯌꯥꯔꯦꯀꯣ ꯌꯥꯔꯦꯅ ꯈꯜꯂꯦ ꯁꯤ ꯍꯥꯏꯗꯅ ꯃꯩꯃꯨꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪꯅ ꯃꯅꯤꯡꯗ ꯌꯦꯡꯂꯛꯑꯣ ꯑꯩꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒꯦ ꯃꯩꯃꯨꯕꯅ ꯍꯣꯏ ꯏꯇꯥꯎ ꯃꯩꯃꯨꯕ ꯅꯥꯎꯁꯦꯛ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯉꯥꯡꯕꯤ ꯈꯪꯉꯥꯏ ꯈꯪꯖꯤꯟꯗ ꯇꯍꯥ ꯇꯍꯥ ꯇꯧꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯣꯏꯅ ꯄꯣꯠ ꯑꯇꯥꯡꯕ ꯊꯝꯐꯝ ꯈꯪꯂꯣꯏ ꯑꯩ ꯄꯤꯔꯛꯀꯦ ꯃꯩꯃꯨꯕ ꯅꯣꯛꯂꯒ ꯍꯥꯍꯥ ꯑꯗꯨꯅꯤꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯅꯤ ꯅꯠꯇ꯭ꯔ ꯏꯇꯥꯎ ꯅꯥꯎꯁꯦꯛꯀ ꯑꯣꯟꯁꯟ ꯍꯥꯏꯔꯛꯄꯅꯤ ꯑꯔꯣꯏꯕꯒꯤ ꯋꯥꯗꯣ ꯅꯥꯎꯁꯦꯛꯁꯨ ꯅꯣꯛꯂꯒ ꯈꯨꯝꯃꯛꯏ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯚꯨꯠ ꯃꯁꯦꯟ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯅꯪꯒꯤꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯉꯥꯡꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯃꯛꯏ ꯄꯥꯡꯅꯁꯤ ꯑꯗꯣ ꯑꯩꯅ ꯄꯤꯗꯣꯏ ꯄꯣꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯅꯈꯨꯠꯅ ꯄꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯌꯦꯡꯕ ꯌꯥꯗꯦ ꯃꯩꯃꯨꯕ ꯉꯛꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯉꯥꯡꯕꯤ ꯃꯑꯣꯡ ꯃꯥꯟꯅ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤꯒꯤ ꯃꯄꯨꯗꯣ ꯃꯥꯅ ꯂꯥꯏꯁꯣꯜ ꯁꯣꯜꯂꯝꯃꯤ ꯑꯩꯒꯤ ꯄꯣꯠꯁꯦ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯗꯤ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯃꯤꯠ ꯇꯥꯡꯉꯨ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯜ ꯁꯣꯜꯂꯝꯃꯦ ꯑꯗꯨꯒꯤꯅꯤ ꯅꯥꯎꯁꯦꯛ ꯈꯪꯅꯤꯡꯅ ꯍꯪꯉꯛꯏ ꯀꯩ ꯄꯣꯠꯅꯣ ꯃꯃꯜ ꯀꯌꯥꯝ ꯇꯥꯡꯕꯅꯣꯅꯦ ꯉꯥꯡꯕꯤꯅ ꯇꯥꯡꯈ꯭ꯔꯖꯥꯠꯅꯤꯗ ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯥꯡꯕ ꯄꯣꯠꯅꯤ
ꯃꯥꯏꯃꯨꯒ ꯍꯔꯥꯎꯅ ꯉꯥꯏꯉꯝꯗꯅ ꯈꯨꯝꯃꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯎꯏꯁꯜꯂꯒꯦ ꯅꯪꯒꯤ ꯄꯣꯠꯇꯨ ꯄꯨꯔꯛꯑꯣ ꯉꯥꯡꯕꯤꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯃꯉꯛ ꯅꯣꯝꯂꯝꯂꯒ ꯆꯠꯄ ꯍꯧꯏ ꯃꯥꯏꯃꯨꯒ ꯅꯥꯎꯁꯦꯛꯇ ꯑꯣꯟꯁꯟ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯤꯠ ꯎꯏꯁꯜꯂꯣ ꯄꯣꯠ ꯄꯨꯔꯛꯂꯅꯤ ꯅꯥꯎꯁꯦꯛ ꯏꯇꯟ ꯇꯟꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯏꯇꯥꯎ ꯑꯅꯤꯗꯨꯁꯨ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯄꯨꯔꯛꯇꯧꯔꯕꯅꯤ ꯁꯥꯗꯅ ꯃꯃꯤ ꯆꯦꯖꯦꯅ ꯎꯏꯁꯜ ꯂꯤꯞꯂꯤ ꯉꯥꯡꯕꯤ ꯈꯔ ꯆꯠꯁꯤꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯖꯤꯔꯛꯂꯒ ꯃꯄꯣꯞ ꯆꯥꯎꯅ ꯍꯧꯔꯤꯕ ꯁꯨ ꯑꯃ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯊꯨꯗꯦꯛ ꯊꯨꯗꯦꯛꯅ ꯃꯆꯤꯜꯗꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯜꯂꯤ ꯃꯃꯜ ꯇꯥꯡꯕ ꯄꯣꯠ ꯍꯥꯏꯕ ꯐꯪꯒꯅꯤ ꯅꯣꯏ ꯑꯇꯥꯡꯕ ꯄꯣꯠ ꯉꯁꯤꯗꯤ ꯑꯩꯅ ꯅꯣꯏꯕꯥꯅꯤꯒꯤ ꯄꯤꯔꯗꯧꯅꯤ ꯁꯨꯗꯨ ꯊꯨꯗꯦꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯜ ꯃꯋꯥ ꯊꯣꯛꯍꯟꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯥꯎꯁꯦꯛꯇꯒꯤ ꯍꯥꯟꯅ ꯁꯨꯗꯨꯅ ꯀꯟꯊꯕ ꯍꯧꯔꯛꯏ ꯅꯥꯎꯁꯦꯛ ꯀꯟꯕ ꯂꯣꯏꯔꯒ ꯃꯥꯏꯃꯨꯗ ꯑꯃꯨꯛ ꯀꯟꯊꯔꯛꯂꯤ ꯅꯥꯎꯁꯦꯛ ꯃꯥꯏꯃꯨꯕ ꯎꯏꯁꯜꯂ ꯃꯃꯤꯠꯀꯥꯗꯨ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯁꯨꯅ ꯁꯥꯟꯊꯔꯛꯄꯒꯤ ꯆꯩꯅꯥꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯌꯣ ꯏꯃꯥ ꯅꯥꯏꯅꯤ ꯍꯤꯡꯆꯥꯕꯤ ꯉꯥꯡꯕꯤ ꯃꯥꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯁꯤꯊꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯁꯦ ꯂꯧꯔꯣ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯁꯨꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯎꯠꯁꯤꯜꯂꯤ ꯅꯥꯎꯁꯦꯛ ꯁꯥꯎꯅ ꯉꯥꯡꯕꯤꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦꯀꯣ ꯐꯩ ꯅꯪ ꯉꯁꯤꯗꯤ ꯅꯥꯎꯁꯦꯛ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯕ ꯇꯥꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯁꯦꯛ ꯉꯥꯡꯕꯤꯒꯤ ꯃꯅꯥꯛꯇ ꯈꯔ ꯐꯤꯡꯂꯞꯅ ꯆꯪꯁꯤꯜꯂꯤ ꯃꯥꯏꯃꯨ ꯃꯥꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯐꯨꯟꯁꯤꯜꯂꯨ ꯏꯇꯥꯎ ꯃꯗꯨꯏ ꯅꯨꯄꯤꯗꯨ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯉꯥꯡꯕꯤ ꯆꯪꯉꯛꯂꯤꯕ ꯅꯥꯎꯁꯦꯛꯇ ꯁꯨꯗꯨ ꯊꯥꯡꯒꯠꯂꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯂꯥꯛꯎꯅꯦ ꯇꯟ ꯑꯔꯤꯕ ꯁꯨ ꯁꯤꯅꯦ ꯅꯀꯣꯛꯇꯨꯗ ꯁꯥꯟꯊꯒꯦ ꯎꯆꯦꯛ ꯆꯠꯂꯝꯕꯗꯨ ꯁꯞ ꯂꯦꯞꯄꯤ ꯀꯤꯕꯅꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯔꯒ ꯈꯨꯝꯃꯛꯏ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤꯅꯦ ꯑꯩꯅ ꯊꯥꯕꯤꯔꯝꯂꯕꯅꯤ ꯅꯤꯄꯥꯒ ꯑꯣꯏꯔꯝꯂꯗꯤ ꯈꯪꯗꯕꯅꯤ ꯉꯥꯡꯕꯤ ꯅꯣꯛꯂꯒ ꯍꯥꯏꯌꯣ ꯀꯤꯔꯦꯗꯤ ꯍꯥꯏꯅꯤꯡꯗꯦ ꯅꯥꯎꯁꯦꯛ ꯃꯗꯨꯒ ꯀꯣꯝꯂꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯥꯏꯊꯣꯛꯈ꯭ꯔꯤ ꯃꯥꯏꯃꯨꯕꯒ ꯉꯥꯏꯔꯝꯗꯦ ꯃꯥꯏꯃꯨꯕꯁꯨ ꯉꯥꯡꯕꯤꯗ ꯁꯛ ꯀꯛꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯀꯣ ꯐꯨꯒ ꯍꯩꯔꯕꯗꯤ ꯐꯖꯅ ꯐꯨꯅꯤꯍꯩ ꯉꯥꯡꯕꯤ ꯃꯃꯤꯠꯀꯥꯗꯨ ꯀꯨꯞꯂꯒ ꯈꯨꯝꯃꯛꯏ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯐꯨꯕꯤꯔꯣꯁꯦ ꯃꯥꯏꯃꯨꯕ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯥꯏꯁꯤꯅꯤ ꯏꯕꯦꯝꯃ ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯥꯎꯁꯦꯛꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯂꯥꯎꯔꯛꯂꯤ ꯑꯣ ꯏꯇꯥꯎ ꯅꯪ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯆꯠꯂꯒꯦ ꯃꯥꯏꯃꯨꯕ ꯅꯥꯎꯁꯦꯛꯅ ꯀꯧꯔꯛꯄꯗꯨꯗ ꯇꯥꯟ ꯆꯥꯔꯦ ꯈꯟ ꯁꯛ ꯀꯛꯅ ꯉꯥꯡꯕꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯁꯤ ꯍꯥꯏꯌꯝ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡꯊ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯉꯥꯡꯕꯤ ꯃꯆꯤꯜ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯁꯣꯜꯂꯤ ꯗꯞꯇꯤ ꯀꯟꯈ꯭ꯔꯕ ꯃꯔꯤꯜꯗꯤ ꯌꯥꯎꯗꯅ